ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯔꯤꯁꯨꯕ episode ꯆꯥꯎꯕꯒꯤ ꯂꯥꯏꯕꯛ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯔꯤ꯫ ꯄꯤꯡꯀꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯑꯣꯜ ꯈꯜꯂꯝꯃꯤ꯫ ꯏꯟꯈꯠꯂꯛꯄꯒꯤ ꯃꯉꯣꯟꯗ ꯆꯥꯎꯕꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯊꯤꯜꯁꯨ ꯃꯉꯣꯟꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯄꯤꯡꯀꯤꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯍꯟꯗꯛꯇꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯦ ꯈꯔ ꯍꯦꯟꯅ ꯋꯥꯡꯅ ꯄꯥꯁ ꯇꯧꯅꯕ ꯑꯩ ꯇ꯭ꯌꯨꯁꯟ ꯆꯠꯀꯦꯕ." "ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ, ꯉꯍꯥꯟꯒꯩ ꯍꯥꯏꯗꯕ ꯋꯥꯍꯩꯒ ꯉꯁꯤꯗꯤ ꯍꯥꯏꯔꯛꯏꯀꯣ? ꯏꯆꯥꯅ ꯂꯥꯏꯔꯤꯛꯀ ꯊꯋꯥꯏ ꯌꯥꯎꯔꯛꯄꯁꯤꯗꯤ ꯀꯩꯗꯧꯔꯨꯕꯒ ꯌꯥꯎꯔꯕꯒꯦ?" "ꯏꯃꯥ, ꯐꯥꯒꯤ ꯅꯠꯇꯦꯕ, ꯑꯁꯦꯡꯕꯅꯦ, ꯕꯕꯥꯗꯁꯨ ꯍꯥꯏꯕꯤꯌꯣꯕ." "ꯍꯣꯏꯅꯦ, ꯑꯗꯣ ꯀꯅꯥꯗꯅꯣ ꯅꯪꯅ ꯆꯠꯇꯣꯏꯕꯣ?" "ꯊꯪꯅꯕꯒꯤ ꯗꯥꯆꯥꯎꯕꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯕ ꯏꯃꯥ." "ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ, ꯃꯥꯗꯤ ꯃꯤ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯇꯧꯔꯤꯕ ꯃꯤꯁꯤꯗ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ?" "ꯏꯃꯥ, ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯕ, ꯁꯦꯕ ꯌꯥꯅꯦꯕ, ꯑꯩꯅ ꯑꯝꯇ ꯇꯝꯒꯦ, ꯑꯝꯇ ꯍꯥꯏꯅꯕꯤꯌꯣ." ꯍꯥꯏꯔꯒ, ꯍꯣꯏ, ꯅꯄꯥꯒ ꯇꯥꯟꯅꯔꯒ ꯍꯥꯏꯕ ꯆꯠꯄ ꯇꯥꯔꯦꯗꯅ." ꯑꯗꯨꯗꯒꯤ ꯄꯤꯡꯀꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯇ꯭ꯌꯨꯁꯟ ꯍꯥꯏꯅꯔꯨꯕ ꯂꯥꯛꯏ꯫ "ꯑꯣ ꯇꯥꯃꯣ, ꯑꯣ ꯀꯅꯥꯅꯣꯅꯦ? ꯑꯣ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯇꯥꯃꯣ ꯍꯣꯏꯗ ꯂꯩꯕ ꯏꯆꯥꯅꯨꯄꯥ ꯆꯥꯎꯕꯗꯣ, ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯁꯦ ꯃꯇꯝ ꯈꯔ ꯃꯥꯒꯤ 12 ꯑꯦꯛꯖꯥꯝꯁꯤ ꯄꯤꯅꯕ ꯇ꯭ꯌꯨꯁꯟ ꯍꯥꯏꯅꯔꯨꯒꯦꯅ ꯑꯝꯇ ꯂꯥꯛꯄꯅꯦ." "ꯑꯗꯨꯕꯨ ꯆꯥꯎꯕꯗꯤ ꯃꯥꯒꯤ ꯑꯦꯛꯖꯥꯝꯒꯤꯗꯃꯛꯇ ꯀꯟꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯨꯅ ꯂꯩꯔꯕꯅꯤꯅꯦ. ꯑꯩꯈꯣꯏꯅ ꯊꯕꯛ ꯐꯥꯎꯕ ꯑꯃꯠꯇ ꯌꯥꯎꯍꯟꯕ ꯅꯠꯇꯦ. ꯀꯃꯥꯏꯅ ꯇꯧꯅꯤ?" "ꯑꯗꯨ ꯇꯥꯃꯣ, ꯌꯥꯅꯕ ꯑꯝꯇ ꯇꯥꯃꯣꯅ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣ. ꯉꯥꯛꯇꯪꯗ ꯑꯣꯏꯔꯕꯁꯨ. ꯏꯆꯥꯅꯨꯄꯤꯗꯣ ꯅꯤꯡꯉꯥꯏꯒ ꯇꯧꯕꯅꯦ, ꯃꯥꯒꯤ ꯅꯤꯡꯒꯤꯕꯒ ꯍꯣꯡꯒꯟꯗꯕꯅꯦ, ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯗꯨꯅ ꯂꯩꯔꯦ." "ꯍꯣꯏ, ꯍꯪꯉꯒ ꯌꯦꯡꯁꯤ." "ꯆꯥꯎꯕ, ꯏꯕꯨꯡꯉꯣ ꯆꯥꯎꯕ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯔꯤ ꯍꯥꯏꯒꯦ ꯃꯥꯃ? ꯅꯪ ꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ. ꯅꯪꯒ ꯇꯥꯟꯅꯗ ꯌꯥꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ." "ꯍꯣꯏ ꯃꯥꯃ, ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯃꯥꯃ?" "ꯑꯣ, ꯂꯥꯛꯏꯁꯦ ꯅꯣꯏꯒꯤ ꯊꯪꯅꯕ ꯅꯗꯣꯝꯆꯥꯗꯨꯅꯤ. ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯪꯉꯣꯟꯗ ꯃꯥꯒꯤ 12ꯁꯦ ꯑꯦꯛꯖꯥꯝ ꯄꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯃꯇꯝ ꯈꯔ ꯇ꯭ꯌꯨꯁꯟ ꯇꯧꯒꯦꯅ ꯂꯥꯛꯏꯅꯦ." "ꯃꯥꯃ, ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯔꯛ ꯈꯤꯇꯪ ꯇꯥꯒꯗꯕ ꯃꯥꯜꯂꯦ. ꯑꯩꯒꯤ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯃ?" "ꯑꯩꯁꯨ ꯉꯁꯥꯏꯗꯒꯤ ꯌꯥꯗꯧ ꯃꯥꯟꯗꯦꯅ ꯍꯥꯏꯔꯝꯂꯤꯕꯅꯤ ꯆꯥꯎꯕ. ꯑꯗꯨꯕꯨ ꯅꯗꯣꯝꯆꯥꯅ ꯍꯥꯏꯗꯣꯛꯇꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯩꯁꯨ ꯌꯥꯅꯤꯅ ꯍꯥꯏꯗꯣꯛꯎꯔꯕ. ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯥꯎꯕ ꯑꯗꯨꯗꯤ?" "ꯏꯕꯨꯡꯉꯣ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯅꯪ ꯅꯗꯣꯝꯆꯥꯒꯤ ꯃꯥ ꯌꯦꯡꯕꯤꯔꯒ ꯑꯝꯇ ꯌꯥꯕꯤꯌꯨꯕ. ꯃꯥꯅ ꯍꯥꯏꯕꯁꯤꯗꯅꯦ ꯍꯦꯛ ꯌꯥꯍꯧꯗ꯭ꯔꯕ ꯐꯠꯇꯕ ꯉꯥꯛꯇ ꯍꯦꯛꯇ ꯇꯧꯔꯛꯇꯣꯏꯅꯤ. ꯍꯥꯟꯅꯒꯤ ꯁꯪꯒꯁꯤꯡꯗꯣ ꯍꯟꯗꯛꯇꯤ ꯄꯨꯟꯗ꯭ꯔꯦ. ꯑꯗꯣ ꯅꯪ ꯃꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯔꯛꯄꯁꯤꯗ ꯅꯪꯅ ꯃꯇꯦꯡ ꯑꯝꯇꯗꯤ ꯄꯥꯡꯕꯤꯌꯨꯕ ꯅꯗꯣꯝꯆꯥꯒꯤ ꯃꯥ ꯌꯦꯡꯉꯒ." "ꯑꯣ ꯏꯗꯣꯝꯆꯥ, ꯑꯩ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗ ꯁꯣꯏꯗꯅ ꯌꯥꯅꯕ ꯁꯤꯟꯖꯔꯛꯑꯒꯦ. ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯏꯗꯣꯝꯆꯥꯍꯣꯏꯗ ꯂꯥꯛꯄ ꯍꯧꯖꯔꯒꯦ." ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯒ ꯆꯥꯎꯕ ꯄꯤꯡꯀꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯏꯗꯣꯝꯆꯥ, ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯕꯣ? ꯆꯪꯉꯣ, ꯅꯆꯟꯅꯨꯄꯤꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ." "ꯍꯣꯏ ꯏꯗꯣꯝꯆꯥ." ꯄꯤꯡꯀꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯍꯧꯔꯛꯏ꯫ "ꯁꯤꯒꯤ ꯅꯣꯠꯁꯤꯡꯁꯦ ꯅꯪ ꯐꯥꯖꯤꯜꯂꯣ, ꯑꯦꯛꯖꯥꯝꯗ ꯌꯥꯝꯅ ꯍꯪꯒꯟꯕꯅꯤ." "ꯍꯣꯏꯗ." ꯄꯤꯡꯀꯤ ꯀꯤꯔꯨꯞ ꯌꯦꯡꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯗꯗꯥ, ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔꯁꯨ ꯁꯥꯁꯤꯕ?" "ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯁꯥꯁꯤ. ꯑꯩꯅ ꯄꯤꯔꯤꯕ ꯅꯣꯠꯁꯤꯡꯁꯦ ꯍꯥꯟꯅ ꯐꯥꯗꯣꯛꯑꯣ. ꯑꯗꯨ ꯂꯣꯏꯔꯒ ꯂꯣꯏꯅ ꯁꯥꯗꯣꯏꯅꯤ." ꯆꯥꯎꯕ ꯑꯁꯨꯝꯅ ꯄꯤꯡꯀꯤꯅ ꯇꯧꯔꯤꯕ ꯏꯪꯒꯤꯠꯁꯤꯡ ꯆꯥꯎꯕꯅ ꯈꯪꯁꯤꯟꯅꯔꯝꯗꯦ꯫ ꯄꯤꯡꯀꯤꯅ ꯏꯔꯥꯡ ꯌꯥꯝꯅ ꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯥꯎꯕꯅ ꯃꯗꯨ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯑꯗꯨ ꯂꯣꯏꯁꯜꯂꯦ꯫ ꯆꯥꯎꯕꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯇꯣꯝꯕꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯃꯅꯤꯒꯤ ꯐꯣꯟꯗ꯫ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯐꯣꯟ ꯂꯥꯛꯑꯦ." "ꯏꯅꯦ, ꯑꯩ ꯂꯥꯛꯆꯔꯒꯦ." "ꯍꯜꯂꯣ, ꯏꯇꯥꯎ, ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯗ. ꯑꯩꯈꯣꯏꯒꯁꯦ ꯁꯨꯡꯅꯤꯡ ꯅꯤꯡꯁꯤꯡꯕꯤꯔꯛꯈꯤꯗ꯭ꯔꯦꯕ." "ꯏꯇꯥꯎ ꯌꯥꯗ ꯇꯧꯔꯤꯅꯦ. ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯕꯁꯨ ꯅꯠꯇꯦ, ꯏꯇꯥꯎꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ. ꯑꯗꯣ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯕꯤꯌꯨꯔꯣ?" "ꯀꯩꯅꯣ ꯏꯇꯥꯎ?" "ꯅꯍꯥꯟꯗꯣ ꯑꯅꯨꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ. ꯑꯗꯨꯒꯅꯦ ꯅꯪꯁꯦ ꯃꯪꯗꯒ ꯎꯏꯌꯦꯅ ꯃꯥꯅ ꯍꯥꯏꯔꯝꯃꯤꯕ." "ꯍꯣꯏ ꯏꯇꯥꯎ." "ꯑꯗꯣ ꯅꯪ ꯀꯩꯗꯧꯉꯩꯅꯣ ꯑꯝꯇꯪꯗꯤ ꯂꯥꯛꯄ ꯐꯩꯀꯣ. ꯏꯃꯥ ꯍꯣꯏꯁꯨ ꯅꯪꯇ ꯁꯣꯟ ꯂꯩꯔꯕꯅꯦ. ꯑꯗꯣ ꯅꯪ ꯃꯥꯏ ꯄꯥꯛꯇꯕꯗꯤ ꯌꯥꯗꯦꯍꯦ." "ꯏꯇꯥꯎ, ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯒꯦ ꯏꯇꯥꯎ. ꯉꯝꯗꯣꯏꯔ ꯉꯝꯃꯣꯏꯗꯣꯏꯔꯁꯤ ꯈꯪꯗꯦ.
ꯏꯇꯥꯎ ꯀꯩꯗꯧꯕꯩꯅꯣꯍꯦ ꯅꯨꯄꯥꯅꯕꯨ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯍꯣꯠꯅꯔꯤꯗꯨꯕꯨ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯍꯟꯗꯛꯀꯤ ꯗꯦꯠ 15ꯁꯤꯗ ꯅꯣꯡꯃ ꯅꯤꯅꯤ ꯌꯨꯝꯗ ꯍꯥꯏꯊꯔꯛꯀꯦꯅ ꯈꯜꯂꯦ ꯅꯣꯡꯃ ꯅꯤꯇꯪꯁꯨ ꯄꯣꯊꯥꯒꯦꯅ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅꯁꯨ ꯈꯔ ꯈꯔ ꯂꯥꯛꯎꯅꯦ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯂꯥꯏꯔꯤꯛꯇ ꯄꯥꯕ꯭ꯔꯕꯨ ꯉꯥꯎꯔ ꯆꯠꯆꯅꯤ ꯍꯣꯏ ꯏꯇꯥꯎ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯤꯡꯀꯤꯒꯤ ꯃꯌꯨꯝꯗ ꯇꯨꯏꯁꯟ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯄꯤꯡꯀꯤꯅ ꯗꯗꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯀꯔꯤꯅꯣ ꯗꯗꯥ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯒꯅꯨ ꯗꯗꯥ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯀꯔꯤꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯈꯟꯗꯣꯏ ꯇꯥꯔꯗꯤꯅꯦ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯨꯏꯁꯟ ꯇꯧꯕ ꯂꯥꯛꯑꯔꯣꯏ ꯗꯗꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯗꯗꯥꯅ ꯍꯥꯏꯕꯁꯨ ꯌꯥꯒꯦ ꯗꯗꯥ ꯑꯩꯅ ꯍꯥꯏꯕꯁꯦ ꯍꯦꯛ ꯌꯥꯗꯕꯗ ꯑꯩꯗꯤ ꯗꯗꯥ ꯑꯩ ꯍꯨ ꯊꯛꯑꯒ ꯁꯤꯗꯣꯏꯅꯤ ꯆꯥꯎꯕꯅ ꯈꯟꯖꯩ ꯑꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯐꯔꯦ ꯑꯗꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯔꯒꯦ ꯑꯗꯣ ꯅꯪ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪ ꯏꯟꯕ ꯇꯥꯕ ꯍꯣꯏ ꯗꯗꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯥꯏꯔꯒꯦꯀꯣ ꯍꯟꯗꯛꯀꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯤꯗ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯄꯣꯖꯤꯁꯟ ꯂꯦꯞꯄꯕ ꯑꯗꯨꯒ ꯅꯪꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟꯁꯤꯗꯁꯨ ꯒꯣꯜ ꯃꯦꯗꯥꯂꯤꯁ ꯍꯦꯛ ꯂꯧꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯌꯥꯔꯅꯤ ꯍꯣꯏ ꯗꯗꯥ ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯗꯗꯥ ꯑꯗꯨ ꯗꯗꯥ ꯑꯩꯅ ꯃꯥꯏ ꯄꯥꯛꯑꯕ ꯃꯇꯨꯡꯗ ꯗꯗꯥꯅ ꯌꯥꯗꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯩ ꯗꯗꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯒꯩ ꯀꯟꯅ ꯍꯣꯠꯅꯒꯦꯕ ꯗꯗꯥ ꯍꯣꯏ ꯍꯣꯏ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯌꯥꯗꯣꯏꯅꯤ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯄꯤꯡꯀꯤꯗ ꯊꯦꯝꯕꯗꯒꯤ ꯄꯤꯡꯀꯤ ꯅꯨꯡꯇꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛꯇ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯆꯥꯎꯕꯅ ꯃꯥꯒꯤ ꯃꯥꯃꯗ ꯃꯥꯃꯥ ꯑꯩ ꯉꯁꯤ ꯅꯣꯡꯃ ꯅꯤꯇꯪꯗꯤ ꯌꯨꯝꯗ ꯍꯥꯏꯊꯖꯔꯨꯒꯦꯕ ꯍꯣꯏ 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 ꯀꯨꯏꯔꯦ ꯅꯪ ꯌꯨꯝ ꯆꯠꯇꯕꯁꯨ ꯍꯥꯏꯊꯔꯨꯔꯣ ꯍꯥꯏꯊꯔꯨꯔꯣ ꯗꯗꯥ ꯑꯩꯁꯨ ꯂꯥꯛꯇꯣꯏꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯗꯗꯥꯒ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯑꯁꯨꯝꯅ ꯆꯥꯎꯕ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯅꯤꯡꯉꯥꯏꯗꯅ ꯃꯍꯥꯛ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯏꯇꯥꯎ ꯇꯣꯝꯕ ꯏꯇꯥꯎ ꯅꯪ ꯍꯜꯂꯛꯑꯕꯣ ꯑꯁ ꯏꯇꯥꯎ ꯍꯜꯂꯛꯄꯁꯤꯗꯤ ꯋꯥꯈꯜꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯁꯤꯗ ꯑꯣꯏꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯏꯇꯥꯎ ꯑꯅꯨꯗ ꯐꯣꯟ ꯑꯝꯇ ꯇꯧꯕꯤꯌꯨꯕ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯗ ꯍꯣꯏ ꯇꯧꯁꯤ ꯇꯣꯝꯕꯅ ꯑꯅꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯍꯜꯂꯣ ꯑꯅꯨ ꯍꯜꯂꯣ ꯗꯥ ꯉꯍꯥꯟꯈꯩ ꯇꯥꯔꯨꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯅꯪꯉꯣꯟꯗ ꯇꯥꯍꯜꯂꯛꯀꯦꯀꯣ ꯗꯥ ꯍꯜꯂꯣ ꯑꯩꯅꯦ ꯗꯥꯔꯣ ꯃꯥꯅꯤ ꯗꯥ ꯅꯪꯅꯕꯨ ꯌꯥꯝ ꯐꯠꯇꯦ ꯉꯍꯥꯟꯈꯩ ꯑꯩꯅꯗꯤ ꯗꯗꯥꯒ ꯄꯥꯎ ꯑꯗꯨꯝ ꯐꯥꯎꯅꯅꯤꯡꯉꯤ ꯑꯗꯣ ꯗꯗꯥꯗꯤ ꯄꯥꯎꯁꯨ ꯑꯝꯇ ꯐꯥꯎꯕꯤꯔꯛꯇꯦ ꯌꯥꯗꯕꯒꯤꯅꯤ ꯗꯗꯥꯁꯨ ꯃꯥꯃꯣꯏ ꯃꯌꯨꯝꯗ ꯂꯩꯕꯗꯨꯗ ꯐꯣꯟꯒ ꯄꯥꯏꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯇꯧꯕꯅꯤ ꯑꯗꯨ ꯐꯔꯦ ꯍꯌꯦꯡꯗꯣ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗꯅꯦ ꯂꯐꯣꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯑꯩꯒ ꯇꯣꯝꯕꯒ ꯂꯥꯛꯀꯦ ꯑꯗꯨ ꯅꯪ ꯉꯥꯏꯔꯝꯃꯨꯀꯣ ꯍꯣꯏꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯆꯥꯎꯕꯒ ꯇꯣꯝꯕꯒ ꯑꯅꯨ ꯍꯣꯏꯔꯣꯝꯗ ꯆꯠꯂꯝꯃꯤ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯑꯅꯨ ꯍꯣꯏ ꯉꯥꯏꯔꯝꯃꯤ ꯑꯅꯨꯁꯨ ꯁꯣꯐꯤꯌꯥꯒ ꯊꯣꯛꯂꯛꯑꯦ ꯃꯈꯣꯏ ꯊꯦꯡꯅꯔꯦ ꯆꯥꯎꯕꯒ ꯑꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯗꯗꯥ ꯅꯪ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏ ꯍꯟꯗꯛꯀꯤ ꯄ꯭ꯔꯤꯂꯤꯝꯁꯁꯨ ꯗꯦꯠ ꯐꯤꯛꯁ ꯂꯦꯞꯈ꯭ꯔꯦ ꯍꯣꯏꯗ ꯑꯗꯣ ꯅꯪꯗꯤ ꯀꯔꯤ ꯃꯈꯥ ꯇꯧꯒꯦ ꯈꯜꯂꯤꯕ ꯗꯗꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣ ꯑꯐꯪ ꯑꯃ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯒ ꯇꯧꯔꯒꯦꯅ ꯈꯜꯂꯤ ꯑꯣ ꯐꯩ ꯗꯗꯥ ꯅꯪ ꯑꯥꯗ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯉꯥꯎꯁꯤꯟꯅꯗꯦꯗ ꯗꯗꯥ ꯑꯗꯣ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕꯅꯦ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯗꯗꯥ ꯅꯪ ꯑꯥꯗ ꯈꯣꯔꯁꯥ ꯋꯥꯠꯂꯁꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯌꯥꯔꯦꯗ ꯅꯪꯒꯤ ꯑꯗꯨꯝ ꯊꯝꯖꯧ ꯍꯌꯦꯡꯋꯥꯏ ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯂꯩꯁꯤꯟꯖꯧ ꯗꯗꯥ ꯌꯥꯝꯕ ꯅꯠꯇꯦꯕ ꯁꯨꯝ ꯗꯗꯥꯒꯤ ꯄꯤꯅꯤꯡꯗꯅ ꯇꯧꯕꯅꯦꯕ ꯌꯥꯔꯦꯗ ꯗꯗꯥ ꯑꯩꯗꯤ ꯉꯁꯤ ꯅꯪꯅ ꯁꯤ ꯍꯦꯛ ꯂꯧꯗ꯭ꯔꯕ ꯑꯩ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯟꯖꯜꯂꯣꯏ ꯑꯣ ꯐꯔꯦ ꯑꯩ ꯂꯧꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯎꯅꯔꯕ ꯃꯇꯨꯡ ꯆꯥꯎꯕꯒ ꯇꯣꯝꯕꯒ ꯂꯝꯕꯤꯗ ꯍꯜꯂꯛꯂꯝꯃꯤ ꯆꯥꯎꯕꯅ ꯏꯇꯥꯎ ꯉꯁꯤꯗꯤ ꯑꯩ ꯍꯌꯦꯡꯁꯨ ꯆꯠꯇ꯭ꯔꯨꯕꯅꯤꯅ ꯆꯥꯛ ꯄꯨꯟꯅ ꯑꯩꯈꯣꯏꯗ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯍꯣꯏꯗ ꯏꯇꯥꯎ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯕ ꯑꯩꯗꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯣ ꯏꯃꯥ ꯅꯨꯡꯁꯤꯕꯅꯤ ꯁꯣꯝꯗ ꯆꯥꯎꯕꯁꯨ ꯑꯥꯗ ꯂꯩꯐꯝ ꯈꯪꯗꯗꯅ ꯍꯦꯛ ꯂꯥꯛꯄꯒ ꯃꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯤꯅꯦ ꯍꯣꯏꯅꯦ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯒ ꯃꯃꯥ ꯑꯩꯒꯤꯅꯦꯅ ꯐꯤꯔꯣꯟꯒ ꯄꯤꯔꯝꯃꯤꯅꯦ ꯏꯃꯥ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦꯀꯣ ꯈꯪꯖꯔꯦ ꯗꯗꯥ ꯅꯍꯥꯟꯁꯨꯅꯦ ꯑꯩꯒꯤ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯂꯥꯛꯄꯗꯅꯦ ꯂꯩꯔꯝꯃꯤꯕ ꯑꯉꯥꯡ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯑꯣ ꯌꯥꯖꯔꯦ ꯑꯁꯨꯝꯅ ꯆꯥꯎꯕ ꯅꯣꯡꯉꯥꯜꯂꯒ ꯃꯥꯒꯤ ꯃꯥꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯤꯡꯀꯤꯒꯤ ꯃꯌꯨꯝꯗ ꯇꯨꯏꯁꯟ ꯇꯧꯕ ꯂꯥꯛꯑꯝꯃꯤ ꯄꯤꯡꯀꯤꯅ ꯍꯥꯏꯔꯛꯑꯝꯃꯤ
ꯗꯗꯥ ꯌꯨꯝꯗ ꯆꯠꯂꯨꯏꯔꯣ? ꯆꯠꯂꯨꯏꯅꯦ. ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯒꯦ ꯌꯥꯗ꯭ꯔꯣ? ꯑꯩꯁꯨ ꯌꯥꯝ ꯆꯠꯅꯤꯡꯉꯦ. ꯃꯊꯪꯗ ꯆꯠꯁꯦ. ꯁꯤꯒꯤ ꯅꯣꯠꯁꯤꯡꯁꯦ ꯑꯝꯇ ꯄꯥꯁꯜꯂꯣ. ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯦ, ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅ ꯇꯧꯕ ꯌꯥꯔꯔꯣꯏ. ꯍꯣꯏꯗ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯆꯥꯎꯕꯁꯨ ꯃꯥꯒꯤ ꯄ꯭ꯔꯤꯂꯤꯝꯁ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯦ. ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯥꯃꯒꯤ ꯃꯆꯥꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯤꯉꯩꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ. ꯃꯅꯦꯅ ꯆꯥꯎꯕꯗ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ. ꯏꯅꯦꯒꯤ ꯏꯕꯨꯡꯉꯣ, ꯅꯅꯥꯎꯄꯥꯗꯣ ꯑꯉꯥꯡꯒ ꯑꯣꯏꯔꯦ. ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯕꯤꯔꯝꯒꯅꯤ? ꯏꯅꯦ, ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ. ꯑꯩꯅ ꯐꯪꯅꯕ ꯁꯣꯏꯗꯅ ꯏꯅꯥꯎꯄꯥꯕꯨ ꯊꯤꯒꯅꯤ. ꯃꯔꯛꯁꯤꯗ ꯃꯥꯒꯤ ꯃꯥꯃ ꯍꯜꯂꯛꯑꯝꯃꯤ. ꯆꯥꯎꯕ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎꯁꯤ ꯆꯨꯝꯕ꯭ꯔꯥ? ꯆꯨꯝꯃꯤ ꯃꯥꯃ. ꯃꯈꯣꯏꯅ ꯑꯩꯅ ꯇꯣꯂꯣꯞ ꯃꯆꯥ ꯑꯃ ꯆꯥꯏꯌꯦꯅ ꯏꯆꯥꯗꯨꯕꯨ ꯄꯩꯁꯥꯒ ꯑꯣꯟꯅꯁꯦꯅ ꯃꯈꯣꯏꯅ ꯏꯆꯥꯗꯨꯕꯨ ꯐꯥꯔꯤꯕꯅꯤꯅꯦ. ꯃꯥꯃ, ꯅꯃꯥꯛ ꯂꯩꯖꯔꯦ. ꯏꯅꯥꯎꯄꯥꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯀꯟꯒꯅꯤ. ꯃꯇꯥꯡ ꯑꯁꯤꯗ 4ꯁꯨꯕ ꯏꯄꯤꯁꯣꯗ ꯂꯣꯏꯁꯤꯟꯖꯔꯦ. ꯃꯊꯪꯒꯤ 5ꯁꯨꯕ ꯏꯄꯤꯁꯣꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯃꯌꯥꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ.